Same question, some manner question. I tell was cookie now, lep late and a belly at the Maru in a meditation the attack or Pachi books lep tribo. And the was a vision had a Kamna Kotpadi, Tama Muxe, Kradi Halle, Adubu Tamuxi, the way Mitamasa kun mukti, sheer hard crack. And the Swang Matang is that to Kumbi, the zoo, take a truck, Luna, the Mori room the zoo, Moregi SP, Christian Tombi the zoo sniper of a detector of Kareba. And the Swang Matang is the was I give what have you. Akwegi lansi manipulation nungai janiko lal lauk thomba kangwu mana tumina leire hojiko ado lal lauk thoktaba kangwu mana ni yang kan hojik lan tori si koi mete de lan lauk thomba kangwum leba ko ado tumin leire lan gi ne saram to u khide ko ado lal lauk thoktaba kuki jo mayam sina hojik tori moina ahan bada akhwena sum u phangwa ga hojik uga yam kheni magi lalong kheni adu magi pandam sidi akhwena hojik urakpai wane bako han mamang gadi yam kan uramdi muri asi moi khaktagi oiba mafam ama oiningi hasi akhwedum khange hana muri eba lamsi karino mayam le khangnare muri asi 1972 gi mangda cookie amta leramdi cookie gi khulam ta leramde cookie gi village laite cookie gi yum laite cookie tate haibaniko kana tai nagagi silnaw mayam tarami ojeki akhoi tangkhul tarami kabui tarami then akhoi anal mayam ji tarame bako aduga maitei tai adegi di madraji tai haitokduna mayam si targa lerambani last 1993 swaida moisi tamna sum sangkhan bahore me maram dak sangkhelak pani adu settle torpani adu akhoi khangi hojik phawba dum khangi manipur government amasung india government ki yamna sauna thoksa ge de mayam na maram oirakanda akhoi gi lamgi saruk singda foreigner na mayum chajalak pani lesalak pani aduga makhoi gi oiba akhoi gi kay separate administration demand torpani aduna hojik more da leiba mayam sing se aina sum yeng matamda 90% di Myanmar masang akani anda yeng biro moise Myanmar citizen su oigani aduga then ma India ge citizen su oigani India ge citizen phangbadi moida di aruba kaim oide ko karim to oide karai deno hongde Aadhaar sara lakani adagi then Aadhaar bu sara ge loi sayare loi ngame nadra voter list ta hapakani ade village nongna samjalakani then India ge sakthong mayam du moi political figure oiba khara dagi adum tara adum pangaga adum yam nungai na adum leiba pot amane ko kujat chalaga leraba kangudu mayum oiba phangakpane si posima adum ui ado missing yamam dringai matam dadi moisi maitai na haiba loi tarami maitai na haiba loi ilabe ko hujina kamai tore missing si nung nung yang khalakpani na nagasang khangamdi ado mai thara tan gi dana hujina mu mabung mapau phagraba maitai se mu tale hujik sikange khoi more aduna more da maitai tan graba tungda state force mayam sing sat khrona tale si niko yamna nungai se sida manipur gamena ado hanagi ladiba law and order phim do hadalan gani na mana thorang toyi pa moi ba yaro daba oini hajalak taba pot amade dum udaba dina teko thabak siga ladiba ground situation siga khoi ni yengna bada khar tamne si ma khoi ui aduna silakanda state ama ngaiba lengakta state amagi niamda state tubu ngak na thamliba police force sat khorna demand toriniko se adurgadi moina toriba demand si kam sathina mapang kan ge si yongobako aduna demand na tiko cham protest na te torise hana isam protest mayam ama torami nupi na torami nupa na torami media warfare torami hojena khut thara ine bako khut thai ko khut thabasida central force mayam ama sulai warning tawba natana thudok pawam ta leite moina hapkhiba mi police commando gi order gana police ki officer yaw hedana then commando ki personal mayam sok hedana ado ngasi phawba manipur police ki commando kangbu mi hali hariba yam thawi hariba kangbu sina cookie amtagi hatpri paw of ta de ko then asam rifle da ngoi marum da kapi heba ta de se khoi loi le si khange ba ko aduna si yankanda more si moina paiba pami karigi separate administration gi makhada moina rule to pami si posi commando singji sakinimita moya pamba thonge si posi ma khoi yaminani sumai to gana na khayam senge hojikti susam puta mai tai letre then kapopi da mai tai letre then
ꯑꯗꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯍꯥꯏꯇꯥꯔꯦ ꯃꯩꯇꯩꯁꯤꯡꯅ ꯅꯝꯅ ꯈꯨꯟꯗꯥꯕ ꯃꯐꯝꯁꯤꯡꯗꯁꯨ ꯀꯨꯀꯤꯁꯤꯡ ꯂꯩꯇꯦ ꯑꯗꯣ ꯃꯣꯏꯒꯤ ꯕꯥꯎꯟꯗꯔꯤꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏꯅ ꯀ꯭ꯂꯦꯝ ꯇꯧꯔꯤꯕ ꯃꯐꯝꯁꯤꯡꯁꯦ ꯕꯥꯎꯟꯗꯔꯤ ꯉꯥꯛꯅꯅꯕ ꯃꯣꯏꯒꯤ ꯑꯣꯏꯕ ꯂꯥꯟꯃꯤ ꯁꯦꯝꯒꯠꯂꯤ ꯑꯗꯨꯒ ꯃꯣꯏꯒꯤ ꯑꯣꯏꯕ ꯂꯥꯟꯃꯤ ꯊꯥꯗꯣꯛꯏ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯉꯦꯕꯀꯣ ꯑꯗꯨꯅ ꯉꯔꯥꯡ ꯊꯣꯛꯏꯕ ꯀꯨꯝꯕꯤ ꯍꯥꯎꯇꯛꯇ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯦ ꯃꯁꯤꯁꯨ ꯑꯦꯖ ꯑꯦ ꯄꯥꯔꯠ ꯑꯣꯐ ꯃꯁꯤꯒꯤ ꯁꯔꯨꯛ ꯑꯃꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯕꯥꯎꯟꯗꯔꯤꯗ ꯑꯩꯈꯣꯏꯒꯤ ꯉꯝꯈꯩꯗ ꯆꯪꯉꯛꯄꯒꯤ ꯀꯥꯞꯄꯤꯅꯤ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯍꯥꯠꯂꯤꯅꯤ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯁꯟꯗꯣꯔꯛꯏꯅꯦꯕꯀꯣ ꯑꯗꯣ ꯇꯁꯦꯡꯕꯗꯤ ꯂꯝꯁꯦ ꯑꯩꯈꯣꯏꯒꯤ ꯀꯨꯝꯕꯤꯒꯤ ꯍꯥꯎꯇꯛ ꯀꯥꯏꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗꯤꯕꯀꯣ ꯀꯩꯅꯣ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯒꯤ ꯑꯦꯔꯤꯌꯥ ꯅꯠꯇꯦ ꯃꯣꯏꯗꯤ ꯗꯝꯄꯤꯔꯣꯝꯗ ꯂꯩꯕꯅꯤꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯐꯝꯁꯤꯗꯤ ꯑꯗꯨꯝ ꯃꯩꯇꯩꯁꯤꯡꯅ ꯑꯗꯨꯝ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯁꯤꯡ ꯌꯥꯟꯕ ꯈꯣꯠꯄ ꯆꯪꯕ ꯃꯐꯝꯅꯦꯕꯀꯣ ꯑꯗꯨꯗ ꯂꯩꯖꯕ ꯃꯩꯇꯩ ꯐꯥꯎꯇ ꯃꯣꯏꯅ ꯍꯥꯠꯂꯛꯏꯅꯦꯕ ꯁꯤꯅ ꯇꯥꯛꯏ ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯦꯡꯕꯅ ꯈꯟꯅꯩꯅꯕꯅꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯇꯧꯅꯔꯤꯕ ꯂꯥꯜꯍꯧꯕ ꯂꯨꯞ ꯃꯌꯥꯝꯁꯦ ꯃꯣꯏꯅꯗꯤ ꯑꯩꯈꯣꯏꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯅꯤꯈꯛꯇꯪ ꯎꯕ ꯋꯥꯅꯦꯕꯀꯣ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯒꯤ ꯑꯝꯕ꯭ꯔꯦꯂꯥ ꯑꯅꯤꯈꯛꯇꯅ ꯄꯨꯟꯕꯒꯤ ꯋꯥꯅꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯥꯜꯍꯧ ꯂꯨꯞ ꯃꯌꯥꯝ ꯑꯃ 24 ꯊꯣꯛꯅ ꯂꯩꯔꯤꯅꯦꯕꯀꯣ 25ꯗꯪ ꯂꯩ ꯍꯥꯏ ꯀꯥꯟꯗ 25ꯁꯤꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯌꯨꯅꯤꯠ 25 ꯊꯝꯃꯦ ꯊꯝꯃꯤꯕ 25ꯁꯦ ꯍꯥꯏ ꯇꯝꯄꯥꯛꯀ ꯅꯛꯅꯕ ꯃꯐꯝꯁꯤꯡꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯊꯧ ꯇꯧꯔꯤ ꯑꯗꯨꯒ ꯗꯦꯟ ꯃꯩꯇꯩ ꯍꯥꯠꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯌꯦ ꯁꯤꯃ ꯅꯝꯕꯔ 1 ꯑꯩꯈꯣꯏ ꯎꯃꯤꯟꯅꯕ ꯑꯃ ꯆꯪꯉꯦꯕꯀꯣ ꯁꯤꯃ ꯅꯝꯕꯔ 1ꯅꯤꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯀꯩꯗꯧꯔꯦ ꯃꯩꯇꯩ ꯆꯪꯉꯨꯕ ꯈꯨꯠꯂꯥꯏ ꯄꯥꯏꯗꯅ ꯆꯪꯕ ꯁꯤꯡ ꯌꯥꯟꯕ ꯆꯪꯕ ꯈꯪꯉꯤꯅꯤ ꯃꯄꯥ ꯃꯆꯥ ꯌꯥꯎꯏ ꯈꯪꯉꯤꯅꯤꯀꯣ ꯍꯦꯛꯇ ꯎꯔꯒꯗꯤ ꯀꯥꯞꯄꯝꯃꯣꯏꯕ ꯐꯥꯔ ꯍꯥꯠꯂꯝꯒꯅꯦꯕꯀꯣ ꯁꯤ ꯅꯤꯌꯣꯝꯅꯤꯀꯣ ꯑꯗꯨꯐꯥꯎꯗ ꯂꯦꯝꯅ ꯊꯥꯗꯦꯗꯅꯁꯦ ꯇꯧꯔꯤꯁꯦ ꯑꯗꯒꯤ ꯗꯦꯟ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯐꯪꯉꯦꯅ ꯍꯥꯏꯔꯤꯁꯤ ꯉꯁꯥꯏꯒꯤ ꯃꯍꯥ ꯔꯦꯖꯤꯃꯦꯟ ꯂꯩꯔꯤꯕ ꯃꯣꯏ ꯄꯣꯁ ꯂꯩꯔꯤꯕꯗꯣ ꯑꯗꯨꯗꯒꯤ ꯃꯤꯇꯔ 150ꯃꯨꯛꯇꯅꯦꯕ ꯃꯣꯏ ꯆꯠꯊꯣꯛꯑ ꯐꯪꯉꯤꯁꯤ ꯑꯅꯛꯄ ꯃꯐꯝꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯐꯪꯉꯤꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯤꯅ ꯑꯗꯨꯝ ꯇꯥꯛꯑꯦ ꯑꯩꯈꯣꯏꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯃꯦꯟꯇ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯁꯦꯟꯇ꯭ꯔꯦꯜ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁ ꯁꯦꯟꯇ꯭ꯔꯦल ꯐꯣꯔꯁ ꯃꯌꯥꯝꯁꯤꯡꯁꯦ ꯁꯤꯗ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤ ꯃꯣꯏꯅ ꯀꯟꯕꯤꯅꯦꯁꯦ ꯑꯩꯈꯣꯏꯅ ꯊꯥꯖꯕ ꯌꯥꯕ ꯑꯣꯏꯔꯛꯇ꯭ꯔꯦꯕ ꯍꯧꯖꯤꯛꯇꯤ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯌꯦꯕ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯁꯨꯃꯥꯡꯗ ꯃꯤ ꯍꯥꯠꯄꯗ ꯃꯣꯏꯅ ꯃꯤꯁꯤꯡꯗꯣ ꯀꯔꯤꯝ ꯇꯧꯉꯝꯗꯦꯕ ꯕꯐꯔ ꯖꯣꯟ ꯑꯅ ꯃꯌꯥꯝ ꯍꯥꯏꯗꯅ ꯕꯐꯔ ꯖꯣꯟꯗ ꯉꯥꯛꯏꯕ ꯐꯣꯔꯁ ꯃꯌꯥꯝꯁꯤꯡꯁꯦ ꯀꯨꯀꯤ ꯉꯥꯛꯅꯕ ꯅꯠꯇꯦꯕ ꯃꯩꯇꯩ ꯆꯪꯗꯅꯕꯒꯤ ꯉꯥꯛꯄ ꯑꯣꯏꯅ ꯇꯧꯔꯦꯕ ꯍꯧꯖꯤꯛꯇꯤ ꯍꯥꯏꯕꯗꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯗꯣ ꯃꯣꯏꯅ ꯌꯣꯝꯃꯒ ꯊꯝꯃꯒ ꯇꯥꯍꯜꯂꯦꯕ ꯍꯧꯖꯤꯛꯀꯤ ꯇꯣꯈꯥꯏꯁꯤ ꯂꯣꯅ ꯑꯦꯅꯥꯎꯟꯁ ꯇꯧꯗꯕ ꯂꯥꯎꯊꯣꯛꯇꯕꯗ ꯉꯥꯏꯔꯦꯕꯀꯣ ꯃꯣꯏꯒꯤ ꯇꯣꯈꯥꯏꯕ ꯃꯐꯝ ꯑꯃꯗꯤ ꯊꯝꯕꯤꯔꯦ ꯁꯤꯃꯗꯤ ꯇꯥꯛꯑꯦꯕꯀꯣ ꯁꯤꯅꯤꯀꯣ ꯑꯩꯈꯣꯏꯅ ꯎꯔꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯗꯦꯟ ꯑꯇꯣꯞꯄ ꯂꯥꯂꯣꯡ ꯑꯃ ꯑꯉꯛꯄ ꯂꯥꯂꯣꯡ ꯑꯃ ꯆꯠꯊꯩ ꯇꯥꯕꯖꯣꯏ ꯑꯉꯛꯄꯅꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯎꯕꯒ ꯒꯃꯦꯟꯅ ꯑꯩꯈꯣꯏꯗ ꯍꯥꯏꯕ ꯄꯣꯠꯁꯤꯒ ꯈꯔ ꯈꯦꯠꯅꯩ ꯑꯉꯥꯡ ꯃꯌꯥꯝ ꯊꯥꯔꯒ ꯉꯁꯤꯁꯤ ꯌꯦꯡꯕꯅꯦꯕꯀꯣ ꯂꯩꯃꯈꯣꯡꯒꯤ ꯍꯦꯚꯤ ꯐꯣꯏꯜ ꯄꯋꯥꯔ ꯄ꯭ꯔꯣꯖꯦꯛꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯤꯛ ꯑꯣꯏꯕꯅꯤ ꯒꯃꯦꯟꯅ ꯍꯥꯏꯔꯗꯤ ꯂꯤꯛ ꯑꯣꯏꯕꯅꯤ ꯍꯥꯏ ꯂꯤꯛ ꯑꯣꯏꯕꯁꯤ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯤ ꯄꯋꯥꯔ ꯄ꯭ꯔꯣꯖꯦꯛꯁꯤ 2002ꯗ ꯃꯇꯝꯗꯨꯒꯤ ꯂꯩꯄꯥꯛꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯈꯤꯕ ꯂꯩꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤꯀꯣ ꯑꯩꯈꯣꯏ ꯑꯕꯗꯨꯜ ꯀꯂꯥꯝꯅ ꯗꯣꯛꯇꯔ ꯑꯕꯗꯨꯜ ꯀꯂꯥꯝꯅ ꯃꯥꯅ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯔꯤꯉꯩꯗ ꯁꯪꯒꯥꯕꯤꯔꯝꯕꯅꯤ ꯁꯪꯒꯥꯕꯁꯤ ꯃꯁꯤꯒꯤ ꯄ꯭ꯔꯣꯖꯦꯛꯁꯦ ꯑꯩꯈꯣꯏꯒꯤ ꯚꯥꯏꯕꯜ ꯑꯣꯏꯈꯤꯗꯦ ꯀꯥꯟꯅꯈꯤꯗ꯭ꯔꯦ ꯇꯣꯛꯈ꯭ꯔꯦ ꯁꯤꯈ꯭ꯔꯦꯀꯣ ꯑꯗꯨꯅ ꯆꯍꯤ ꯀꯌꯥ ꯐꯥꯔꯦ ꯐꯅꯌꯥꯝ ꯐꯥꯔꯦꯀꯣ ꯍꯦꯛ ꯍꯧꯕ ꯑꯗꯨꯋꯥꯏꯗ ꯃꯇꯦꯛ ꯈꯔ ꯆꯂꯥꯏꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯀꯥꯟꯅꯗ꯭ꯔꯦ ꯇꯣꯛꯈ꯭ꯔꯕꯅꯦꯕꯀꯣ ꯇꯣꯛꯈꯤꯕꯁꯤꯒꯤ ꯃꯥꯒꯤ ꯑꯗꯨ ꯁꯤꯖꯤꯟꯅꯅꯕꯅꯦꯅ ꯊꯥꯎ ꯈꯔ ꯊꯝꯍꯧꯋꯦꯕ ꯊꯥꯎꯁꯤ ꯑꯆꯧꯕ ꯇꯦꯡꯀꯤ ꯑꯩꯅ ꯈꯟꯕꯗ ꯑꯩꯈꯣꯏꯒꯤ 10 KLꯒꯨꯝꯕꯒꯤ ꯑꯣꯏꯔꯝꯒꯅꯤ 10 KLꯒꯤ ꯗꯤꯖꯜꯒꯤ ꯑꯃ ꯗꯦꯟ ꯑꯃꯅ ꯍꯦꯚꯤ ꯐꯣꯏꯜꯒꯤ ꯇꯦꯡꯀꯤ ꯑꯃꯒ ꯇꯦꯡꯀꯤ ꯑꯅꯤꯁꯤ ꯂꯩꯈꯤꯕꯀꯣ ꯂꯩꯈꯤꯕ ꯇꯦꯡꯀꯤꯁꯦ ꯃꯁꯤ ꯃꯣꯏꯒꯤ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅꯗꯤ ꯃꯩꯇꯩ ꯈꯔ ꯇꯥꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯑꯇꯩ ꯇꯣꯛꯈ꯭ꯔꯣ ꯆꯤꯡꯈꯣꯡꯅ ꯑꯇꯩ ꯇꯣꯛꯑꯁꯦꯕꯀꯣ ꯍꯧꯖꯤꯛꯀꯤ ꯍꯦꯚꯤ ꯐꯣꯏꯜ ꯂꯩꯔꯤꯕ ꯃꯦꯆꯤꯟ ꯂꯩꯔꯤꯕ ꯃꯐꯝꯁꯦ ꯃꯁꯤ ꯀꯨꯀꯤꯅ ꯗꯣꯃꯤꯅꯦꯠ ꯇꯧꯈ꯭ꯔꯦꯕ ꯑꯗꯨꯅ ꯀꯩꯗꯧꯔꯦ ꯃꯗꯨꯗ ꯊꯝꯃꯤꯕ ꯊꯥꯎ ꯊꯝꯃꯤꯕ ꯂꯩꯔꯤꯕ ꯃꯌꯥꯝꯗꯣ ꯃꯣꯏꯅ ꯃꯗꯨ ꯀꯥꯡꯕꯨ ꯈꯔꯅ ꯃꯗꯨꯒꯤꯗꯣ ꯊꯨꯒꯥꯏꯕꯅꯦꯅ ꯈꯜꯂꯦꯕ ꯍꯨꯠꯇꯣꯛꯄꯅꯦꯅ ꯈꯜꯂꯦꯕꯀꯣ ꯃꯗꯨ ꯍꯨꯠꯇꯣꯛꯑꯒ ꯃꯗꯨꯒꯤ ꯊꯥꯎ ꯃꯌꯥꯝꯗꯣ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡ ꯏꯁꯤꯡ ꯄꯤꯊꯛꯇꯅ ꯍꯥꯠꯀꯦꯅ ꯈꯟꯕꯒꯤ ꯃꯑꯣꯡꯗ ꯇꯧꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯑꯃ ꯂꯩꯌꯦꯕꯀꯣ ꯒꯃꯦꯟꯅꯗꯤ ꯃꯗꯨ ꯂꯤꯀꯦꯖꯅꯤ ꯍꯥꯏ ꯑꯗꯣ ꯉꯁꯤꯁꯦ ꯄꯥꯎꯃꯤ ꯃꯌꯥꯝ ꯆꯪꯕ ꯉꯝꯗꯦ ꯆꯪꯍꯟꯗꯦ ꯀꯩꯒꯤ ꯆꯪꯍꯟꯗꯧꯅꯣ ꯍꯥꯏꯀꯥꯟꯗ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯄ ꯌꯥꯏ ꯀꯨꯀꯤꯁꯤꯡꯒꯤ ꯑꯀꯟꯕ ꯃꯐꯝꯅꯦꯅ ꯇꯧꯋꯦꯕꯀꯣ ꯗꯦꯟ ꯒꯃꯦꯟꯒꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯃꯌꯥꯝ ꯑꯃ ꯂꯥꯛꯑ ꯆꯠꯈꯤ ꯃꯣꯏꯁꯨ ꯌꯦꯡꯉꯝꯗꯦ ꯁꯤ ꯄꯣꯠꯁꯤꯃ ꯑꯩꯈꯣꯏ ꯑꯗꯨꯝ ꯎꯏꯌꯦꯕꯀꯣ ꯑꯗꯨꯅ ꯁꯤ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯄꯣꯏꯟꯠꯁꯦ ꯂꯥꯛꯇꯥꯔꯒꯗꯤ ꯍꯦꯚꯤ ꯐꯣꯏꯜꯒꯤ ꯃꯥꯅ ꯍꯦꯚꯤ ꯐꯣꯏꯜꯁꯤ ꯃꯥꯅ ꯊꯥꯗꯣꯛꯄ ꯀꯩꯅꯣꯁꯤ ꯍꯣꯠꯇꯣꯛꯑꯒ ꯀꯩꯅꯣꯝꯅ ꯇꯧꯔꯒ ꯀꯔꯤꯒꯦ ꯒꯌꯦꯟꯇꯤ ꯑꯃ ꯄꯥꯏꯔꯒ ꯗꯣꯛ ꯂꯥꯎ ꯌꯥꯟꯕꯗ ꯑꯗꯨꯝ ꯇꯥ ꯄꯣꯠꯅꯦꯕꯀꯣ ꯉꯔꯥꯡꯗꯒꯤ ꯊꯥꯎꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯔꯦꯜꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯈꯪꯕꯤꯔꯝꯒꯅꯤ ꯇꯨꯔꯦꯜꯁꯤ ꯈꯪꯂꯥ ꯄꯣꯛꯄꯤꯅ ꯍꯥꯏ ꯇꯨꯔꯦꯜꯁꯦ ꯈꯣꯡꯅꯤ
ꯀꯥꯟꯕ ꯌꯥꯕ ꯀꯩꯅꯣ ꯈꯣꯡꯅꯦ ꯑꯗꯨꯁꯨ ꯏꯁꯤꯡꯗꯤ ꯑꯗꯨꯝ ꯕꯔꯥꯕꯔ ꯑꯗꯨꯝ ꯆꯦꯟꯕ ꯃꯐꯝꯅꯦꯕꯀꯣ ꯃꯁꯤꯗ ꯍꯦꯚꯤ ꯐꯣꯏꯜꯅꯤ ꯈꯪꯗꯦ ꯗꯤꯖꯜꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯃꯌꯥꯝꯁꯤ ꯇꯧꯔꯒ ꯃꯤꯛꯁ ꯇꯧꯔꯒ ꯃꯗꯨꯒꯤ ꯆꯦꯟꯊꯔꯛꯄꯗꯨꯅ ꯑꯉꯛꯄ ꯐꯪꯅ ꯀꯤꯂꯣꯃꯤꯇꯔ 6-7ꯁꯤ ꯀꯩꯅꯣ ꯇꯧꯔꯒ ꯊꯥꯎꯅ ꯄꯤꯛ ꯊꯜꯂꯒ ꯂꯩꯔꯦ ꯑꯗꯣ ꯉꯔꯥꯡꯁꯤ ꯀꯥꯟꯇꯣ ꯁꯥꯕꯜꯒꯤ ꯃꯄꯥꯁꯤꯗ ꯃꯅꯤꯄꯨꯔ ꯒꯃꯦꯟꯠꯀꯤ ꯏꯝꯄ꯭ꯂꯣꯌꯤ ꯃꯌꯥꯝꯅ ꯇꯧꯔꯒ JCB ꯗ ꯀꯩꯅꯣ ꯑꯦꯛꯁꯀꯥꯚꯦꯇꯔ ꯁꯤꯖꯤꯟꯅꯔꯒ ꯄꯟ ꯈꯥꯒꯠꯂꯦ ꯄꯟ ꯈꯥꯒꯠꯂꯒ ꯃꯤꯒꯤ ꯂꯅꯥꯏꯒꯤ ꯂꯧ ꯑꯃꯗ ꯂꯧꯐꯝ ꯑꯃꯗ ꯃꯗꯨꯒꯤ ꯄꯣꯠꯇꯣ ꯏꯁꯤꯡ ꯃꯌꯥꯝꯗꯣ ꯊꯥꯗꯔꯦ ꯊꯥꯎ ꯃꯌꯥꯝ ꯊꯥꯗꯔꯦ ꯂꯧꯐꯝꯗꯨ ꯄꯤꯛ ꯊꯟꯅ ꯍꯧꯖꯤꯛ ꯂꯩꯔꯦꯕꯀꯣ ꯉꯁꯤ ꯑꯍꯤꯡꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯊꯥꯎ ꯃꯌꯥꯝꯗꯨꯅ ꯂꯧꯀꯣꯟꯗꯨ ꯐꯅꯌꯥꯝꯅ ꯊꯨꯝꯃꯅꯦꯕꯀꯣ ꯂꯧ ꯄꯥꯟꯕ ꯌꯥꯔꯣꯏꯗꯣꯏꯅꯤꯀꯣ ꯏꯟꯚꯥꯏꯔꯟꯃꯦꯟꯇ ꯌꯥꯝ ꯆꯥꯎꯕ ꯆꯩꯊꯦꯡ ꯑꯃ ꯂꯩꯗꯣꯏꯅꯤꯀꯣ ꯑꯗꯣ ꯑꯗꯨ ꯐꯥꯎꯕꯗ ꯁꯤꯒꯤ ꯐꯤꯕꯝ ꯌꯧꯔꯐꯥꯎꯗ ꯍꯦꯚꯤ ꯐꯣꯏꯜꯗ ꯇꯧꯔꯤꯕ ꯇꯧꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯒꯤ ꯐꯣꯇꯣ ꯑꯃ ꯑꯩꯈꯣꯏ ꯎ ꯐꯪꯗꯦ ꯗꯦꯟ ꯄꯥꯎꯃꯤ ꯃꯌꯥꯝ ꯆꯪꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯐꯪꯗꯦ ꯑꯥꯔꯃꯤꯗ ꯍꯥꯏ ꯌꯥꯗꯦ ꯃꯗꯒꯤ ꯄꯨꯂꯤꯁꯇ ꯍꯥꯏ ꯑꯩꯈꯣꯏ ꯉꯥꯛꯄ ꯉꯝꯃꯣꯏ ꯍꯥꯏ ꯁꯤꯅꯦꯕ ꯇꯧꯔꯤꯁꯤꯡꯁꯦ ꯅꯛꯈ꯭ꯔꯕ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯂꯩꯕ ꯂꯝ ꯐꯥꯎꯕꯗ ꯃꯩꯇꯩꯒꯤ ꯂꯝ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯆꯪꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯂꯩꯔꯛꯇ꯭ꯔꯦꯕꯀꯣ ꯁꯤꯅꯤ ꯑꯗꯨꯒ ꯗꯦꯟ ꯃꯣꯏꯅ ꯃꯁꯤꯒꯤꯁꯦ ꯊꯨꯒꯥꯏꯔꯒ ꯃꯩꯇꯩꯒꯤ ꯇꯨꯔꯦꯜꯁꯤꯗ ꯏꯁꯤꯡꯁꯤꯗ ꯊꯥꯗꯔꯛꯑꯒ ꯏꯁꯤꯡ ꯄꯤꯊꯛꯑꯣꯏ ꯁꯤꯅꯦꯕ ꯇꯁꯦꯡꯕꯩꯗꯤ ꯁꯤꯒꯤ ꯇꯨꯔꯦꯜꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯀꯪꯂꯥ ꯄꯣꯛꯄꯤ ꯍꯥꯏꯔꯤꯕꯁꯦ ꯃꯁꯤꯗ ꯇꯥꯔꯛꯑꯀꯥꯟꯗ ꯏꯔꯣꯏꯁꯦꯝꯕ ꯌꯧꯗ꯭ꯔꯤꯉꯩꯗ ꯅꯝꯕꯨꯜ ꯇꯨꯔꯦꯜ ꯇꯥꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯅ ꯌꯥꯝ ꯆꯥꯎꯕ ꯏꯟꯚꯥꯏꯔꯟꯃꯦꯟꯠꯀꯤ ꯑꯣꯏꯕ ꯑꯀꯥꯏꯕ ꯂꯥꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯅ ꯁꯤꯒꯤꯁꯦ ꯑꯩꯅ ꯂꯧꯖꯕꯗꯗꯤ ꯃꯁꯤ ꯀꯨꯀꯤꯁꯤꯡꯒꯤ ꯃꯣꯏꯅ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯊꯧꯔꯥꯡ ꯑꯃꯅꯤ ꯑꯈꯟꯅꯕ ꯊꯧꯔꯥꯡ ꯑꯃꯅꯦꯅ ꯂꯧꯏ ꯑꯗꯣ ꯒꯃꯦꯟꯅꯗꯤ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯀꯩꯅꯣꯅꯗꯤ ꯉꯔꯥꯡ ꯀꯩꯅꯣꯒꯤ ꯄꯥꯋꯔ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯅꯗꯤ ꯀꯩꯅꯣꯅ ꯕꯤꯁꯣꯖꯤꯠꯅꯗꯤ ꯃꯥꯅꯗꯤ ꯍꯥꯏꯈ꯭ꯔꯦꯀꯣ ꯏꯟꯀ꯭ꯋꯥꯏꯔꯤ ꯑꯃ ꯇꯧꯅꯦꯅ ꯍꯥꯏꯈ꯭ꯔꯦ ꯗꯦꯟ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯁꯦꯀ꯭ꯔꯦꯇꯔꯤ ꯊꯣꯛꯂꯛꯄ ꯄꯣꯠ ꯑꯃꯅꯗꯤ ꯃꯗꯨ ꯂꯤꯀꯦꯖꯅꯤ ꯍꯥꯏ ꯂꯤꯀꯦꯖ ꯅꯠꯇꯦ ꯂꯤꯀꯦꯖ ꯍꯥꯏꯁꯤꯗꯤ ꯄꯤꯛꯅ ꯑꯣꯏꯒꯗꯕꯅꯤ ꯑꯃꯗꯨꯗꯤ ꯀꯥꯏꯔꯕꯅꯦ ꯃꯤ ꯄꯣꯠꯁꯦ ꯑꯣꯔꯣ ꯇꯥꯔꯕꯅꯤ ꯍꯧꯖꯤꯛꯁꯨ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡꯁꯦ ꯏꯁꯤꯡ ꯀꯥꯏꯕ ꯆꯦꯜꯂꯤꯅꯦꯕ ꯌꯥꯝ ꯀꯟꯅ ꯆꯦꯜ ꯂꯩꯔꯤꯅꯦꯕꯀꯣ ꯁꯤꯒꯤ ꯄꯣꯠꯁꯤꯁꯨ ꯀꯨꯀꯤꯁꯤꯡꯒꯤ ꯈꯨꯠ ꯑꯣꯏꯅ ꯂꯧꯋꯦꯕꯀꯣ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯒꯃꯦꯟꯅ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯍꯥꯏꯁꯦ ꯑꯝꯇꯪ ꯁꯦꯡꯗꯣꯛꯄꯤꯔꯒ ꯃꯤꯌꯥꯝꯗ ꯅꯨꯡꯅꯥꯡꯕ ꯄꯣꯛꯏꯕ ꯗꯦꯟ ꯏꯟꯚꯥꯏꯔꯟꯃꯦꯟꯇ ꯂꯩꯒꯗꯧꯔꯤꯕ ꯑꯀꯥꯏꯕꯗꯣ ꯃꯗꯨꯒꯤ ꯄꯣꯠꯇꯨ ꯌꯦꯡꯁꯤꯟꯕꯒꯤ ꯇꯉꯥꯏ ꯐꯗꯕ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯁꯤ ꯑꯩ ꯍꯥꯏꯅꯤꯡꯉꯤ ꯗꯦꯟ ꯂꯩꯃꯈꯣꯡꯁꯦ ꯀꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯒꯦ ꯍꯥꯏꯔ ꯀꯥꯟꯗ ꯍꯥꯟꯅꯗꯤ ꯆꯤꯡꯈꯣꯡꯅꯤꯅ ꯆꯤꯡꯌꯥꯅꯤꯅ ꯆꯤꯡꯗꯒꯤ ꯏꯁꯤꯡꯁꯦ ꯑꯗꯨꯝ ꯂꯦꯞꯇꯅ ꯐꯪꯉꯦ ꯑꯗꯣ ꯃꯦ 3ꯗ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯊꯣꯛꯈ꯭ꯔ ꯃꯇꯨꯡꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯏꯁꯤꯡ ꯇꯥꯔꯛꯄ ꯃꯩꯇꯩꯗꯤ ꯏꯁꯤꯡ ꯄꯤꯊꯛꯄ ꯌꯥꯔꯣꯏ ꯏꯁꯤꯡ ꯊꯤꯡꯅ ꯊꯝꯃꯤꯅꯦ ꯏꯁꯤꯡ ꯄꯤꯊꯛꯇꯅ ꯊꯝꯃꯤꯅꯦ ꯍꯧꯖꯤꯛꯁꯦꯀꯣ ꯑꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯏꯁꯤꯡ ꯂꯩꯔꯒ ꯁꯤꯅꯦ ꯃꯌꯥꯝꯅ ꯑꯁꯣꯝ ꯅꯥꯀꯟꯗꯒꯤ ꯁꯤꯡꯗꯥꯔꯣꯝꯗꯒꯤ ꯑꯃꯗꯒꯤ ꯇꯧꯔꯒ ꯒꯥꯔꯤ ꯍꯣꯜꯂꯒ ꯈꯨꯟ ꯃꯌꯥꯝ ꯃꯄꯨꯟꯁꯤꯒꯤ ꯏꯁꯤꯡ ꯋꯥꯠꯂꯛꯇꯕꯗꯣ ꯍꯧꯖꯤꯛ ꯏꯁꯤꯡ ꯋꯥꯠꯂꯤ ꯀꯗꯥꯏꯗ ꯆꯤꯡ ꯃꯊꯛꯇꯒꯤ ꯏꯁꯤꯡ ꯇꯥꯔꯛꯇꯦ ꯃꯣꯏꯅ ꯊꯤꯡꯖꯤꯜꯂꯒ ꯊꯝꯃꯤ ꯁꯤꯅꯦꯕꯀꯣ ꯀꯨꯀꯤꯁꯤꯡꯅ ꯅꯣꯡꯃꯩ ꯈꯛꯇ ꯅꯠꯇꯦ ꯏꯁꯤꯡꯐꯧ ꯊꯤꯡꯉꯤ ꯏꯁꯤꯡꯗ ꯊꯥꯎꯊꯤ ꯊꯥꯗꯩ ꯑꯗꯨꯒ ꯗꯦꯟ ꯑꯩꯈꯣꯏꯒꯤ ꯈꯨꯟꯉꯥꯛꯄ ꯃꯌꯥꯝ ꯍꯥꯏꯇꯥꯔꯦꯀꯣ ꯃꯅꯤꯄꯨꯔ ꯅꯨꯡꯁꯤꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯌꯥꯝ ꯈꯪꯕꯤꯔꯝꯒꯅꯤ ꯃꯃꯤꯡꯗꯤ ꯄꯜꯂꯔꯣꯏꯀꯣ ꯑꯗꯣ ꯑꯗꯨꯒꯨꯝꯕ ꯀꯥꯡꯕꯨꯗꯨꯅ ꯈꯨꯜ ꯉꯥꯛꯀꯅꯤꯅ ꯆꯣꯡꯊꯣꯛꯏꯕ ꯀꯥꯡꯕꯨꯗꯨꯅ ꯏꯝꯐꯥꯜ ꯃꯌꯣꯟꯗ ꯉꯥꯛꯑꯒ ꯂꯩ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯀꯌꯥ ꯀꯟꯅ ꯎꯗꯦ ꯑꯗꯣ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯆꯠꯍꯟꯅꯤꯡꯉꯤ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣꯁꯤ ꯌꯦꯡꯍꯟꯅꯤꯡꯉꯤꯀꯣ ꯑꯗꯒꯤꯗꯤ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯁꯨ ꯀꯩꯗꯧꯔꯦ ꯑꯣꯄꯔꯦꯁꯟꯁꯤꯅꯅꯦ ꯇꯝꯄꯥꯛꯀꯤ ꯂꯝꯗ ꯑꯅꯝꯕ ꯇꯧꯕ꯭ꯔꯥ ꯆꯤꯡꯗꯅ ꯇꯧꯗꯕ꯭ꯔꯥ ꯗꯦꯟ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯩ ꯄꯥꯏꯔꯝꯕꯒꯤ ꯀꯦꯁꯇꯅꯦꯅ ꯐꯥꯕꯁꯤ ꯃꯤꯁꯤ ꯌꯥꯝꯗꯦ ꯃꯃꯤꯡ ꯈꯛꯀꯤ ꯑꯣꯏꯅ ꯇꯧꯕ ꯃꯥꯜꯂꯦ ꯁꯤꯒꯨꯝꯕ ꯄꯣꯠꯁꯦ ꯎꯏꯌꯦꯕꯀꯣ ꯑꯗꯨꯅ ꯑꯍꯥꯟꯕꯒꯤ ꯔꯥꯎꯟꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯃꯁꯤꯒꯤ ꯊꯧꯑꯣꯡ ꯃꯌꯥꯝꯁꯤꯡꯁꯦ ꯀꯔꯤꯒꯤꯗꯃꯛꯇ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯀꯨꯀꯤꯁꯤꯡꯗ ꯃꯤꯅꯨꯡꯁꯤ ꯂꯩꯔꯤꯅꯣ ꯅꯝꯕꯔ 1 ꯀꯣ ꯗꯦꯟ ꯃꯩꯇꯩꯗ ꯃꯤꯅꯨꯡꯁꯤ ꯋꯥꯠꯂꯤꯁꯤꯅ ꯀꯔꯤꯒꯤꯅꯣ ꯁꯤꯒꯤꯁꯤ ꯍꯪꯕ ꯌꯥꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯦ ꯀꯨꯀꯤ ꯍꯥꯠꯂꯣꯏ ꯀꯨꯀꯤꯗ ꯑꯣꯄꯔꯦꯁꯟ ꯇꯧꯔꯣꯏ ꯑꯗꯨꯒ ꯀꯨꯀꯤꯅ ꯕꯐꯔ ꯖꯣꯟ ꯊꯨꯒꯥꯏꯔꯒ ꯆꯪꯉꯛꯄ ꯁꯣꯝ ꯅꯥꯀꯟꯗ ꯑꯦꯇꯦꯛ ꯇꯧꯕꯗ ꯃꯣꯏ ꯌꯥꯝ ꯀꯟꯅ ꯑꯊꯤꯡꯕ ꯄꯤꯗꯦ ꯈꯨꯗꯝ ꯃꯌꯥꯝ ꯑꯃ ꯂꯩꯔꯦꯀꯣ ꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯄꯨ ꯑꯃ ꯂꯩ ꯃꯄꯨꯁꯤꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯊꯥꯗꯣꯛꯄꯅꯤ ꯑꯗꯨꯅ ꯃꯄꯨꯁꯤꯅ ꯀꯔꯤ ꯄꯥꯝꯃꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯉꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯉꯝꯗꯦ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯗꯦ ꯃꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯈꯪꯃꯤꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯏꯔꯩꯄꯥꯛ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯁꯦ ꯉꯥꯛꯅꯕꯒꯤ ꯊꯧꯗꯥꯡꯁꯦ ꯑꯩꯈꯣꯏꯅ ꯅꯠꯇ꯭ꯔꯒꯗꯤꯕꯀꯣ ꯑꯩꯈꯣꯏꯅ ꯃꯤꯇꯣꯞꯇ ꯅꯠꯇ꯭ꯔꯒꯅ ꯏꯟꯗꯤꯌꯥꯗ ꯅꯠꯇ꯭ꯔꯒꯅ ꯗꯦꯟ ꯃꯅꯤꯄꯨꯔ ꯒꯃꯦꯟꯇ ꯅꯣꯏꯅ ꯇꯧꯖꯅꯤ ꯅꯣꯏꯅ ꯇꯧꯐꯝ ꯊꯣꯛꯄꯅꯦꯅ ꯁꯨꯝ ꯇꯧꯔꯒꯗꯤꯕꯀꯣ ꯑꯩꯈꯣꯏ ꯌꯥꯝ ꯋꯥꯅꯤ ꯑꯩꯈꯣꯏ ꯈꯨꯗꯣꯡꯆꯥꯗꯕ ꯃꯌꯥꯝ ꯃꯥꯌꯣꯛꯅꯅꯦꯅ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯅꯤꯡꯉꯤ ꯑꯍꯥꯟꯕ ꯔꯥꯎꯟ